ꯊꯤꯕꯅ ꯑꯩ ꯁꯥꯔꯤꯉꯩꯗꯗꯤ ꯐꯖꯔꯝꯃꯤꯗ ꯐꯖꯔꯝꯗ꯭ꯔꯣ ꯑꯁꯦꯡꯕ ꯋꯥꯅꯤ ꯍꯪꯉꯤꯁꯦ ꯑꯁꯦꯡꯕꯩ ꯌꯥꯝ ꯐꯖꯔꯝꯃꯦ ꯅꯪ ꯅꯨꯡꯉꯥꯏꯍꯟꯕꯁꯦ ꯁꯪꯁꯥꯔꯁꯦ ꯅꯪꯇꯒꯤꯅꯤꯅꯦ ꯆꯥꯅꯕꯤ ꯃꯤꯕꯦꯝ ꯊꯕꯛ ꯁꯨꯕꯒꯤ ꯅꯪꯅꯕ ꯍꯣꯠꯅꯕꯒꯤ ꯒꯨꯗ ꯅꯪ ꯅꯪꯅꯕ ꯍꯣꯠꯅꯗꯅ ꯇꯨꯝꯅ ꯍꯤꯝꯅ ꯆꯥꯔꯗꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯕ ꯅꯨꯡꯁꯤꯅꯤ ꯇꯨꯝꯃꯤꯉꯩꯗ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯇꯣꯡꯉꯦ ꯃꯥꯒꯤ ꯃꯁꯛ ꯅꯨꯄꯥꯅ ꯆꯠꯂꯦ ꯃꯥꯒꯤ ꯃꯁꯛ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯎꯔꯦ ꯃꯥꯒꯤ ꯃꯁꯛ ꯑꯁ ꯋꯥꯎ ꯐꯖꯕ ꯐꯖꯕꯤꯕꯨ ꯎꯕꯗ Hello ichino mayam hanokta mayam nokpu ai channel sida taram nokchari mayam hojiti kaangi matamina ko khesi se yam saninge ba adudugi khesi haure ngasi se ngangidana ngasi khesi oina haurabani aduga sida leire uti ko usoi ga habaga uti tawre aduna uti sina koi motor tanghai gi kangthaki uti ne ba ko motor gi uti tawba nangdre ngang hang tingamdre aduga siga desi alu makupto adudugi atauba angauba ko morok tangkhai ga tawra ngaure aduga siga mepi morok sana ma me ne ko yumda sijina plate adum puthore ko aduga sigana comprect gi pamjaba ko tilhau leire morok tekpa leire sarage wa kai angang roi ge aduga ne kana tawre kaiba akhoi gi keno sida ne khesiri siga ne usoi hape ko khesiri soi habali hawale do soi hape hauni e saninge Sherry apo usoi soiden haujelbi usoi nai di loi la daga tawra sara bani as loi re mai tare ngasi sase salame Sarsi ya usoi jo hape ko hande je komje amo rage Bisa menjelakan dulu. Ya Pak. Cũng cho một tuần nhiều, đúc đầu đã. Walau ya de kolamani ko jim si komplek hai bani komplek hai ro ko mani pudana kolamani hai ba asi matang su kamin sida ni kai sing gokja graban Thôi Pasadena komplek Manipur Cina sina kolamani. Biar yo coba yo lo Chay kang matam nena mai matam ki pot sin sabab hai hau ba Bisa enggak? Benar. Semua lắm nè Aman đấy em đấy Bye bye. Man bấm này lu chạp vậy Ayo kan. Ayo tadi. Sang mal đi sọt cái này Hảo đấy ạ. Thật thế nào? Mua tiêu bagi mahal kok. Mau kan ba, ini bagi mahal mana aja? Hả? Hả?
와 이래. 화장 성대. 왕아 약간 뭔가 공감해. 이거 giống thì vẫn hầu thì mới rồi. Wow mà. Wow mà. Cả cho đây cũng đang ngoài. Thế đấy. Lumba pun tadi na. Itu jual lumba. Jadi dia jual lumba. Lo dah? Em Baca balik tu em đang một bàn rồi lên cha bằng từ bấm từ. Mà lần đi. Em đã sao vậy? Quạt thật đấy. Slim tiga tali. Tali bạn. Slim tiga ada. Slap tiga on jalan. Slap tiga. Đấy. Chỉ cái giang của thì phải ra đây. Aduh kan jalan di pe mah. Tinggal dah tu lagi jalan. Mình sao không ra. Tu 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 nak. Nhiều cái picture baga. Giang cần phải đi rồi đó. Hàng này giang thì ngày dừng ra từ mình quá. Thi bên nào. Cái này này đi phải ra đây phải ra rồi. Jalan. Xem qua này hàng gì. Sini begini. Nó ngang qua thì chúng mình đã xem cái ta đấy bạn. Cho mình ra đây. Nang ngapain tu je? Sama tak tu. Maduri mah saya sudah rồi, kes mama saya sudah rồi. Ada di. Nggak dia, nhưng mà Asal không. mah saya sudah rồi. Nggak dia bạn, nhưng mà không có máy cho đồng minh máy cho nữa. Nó hơi gì nào. Ta luôn hả mắt. Cái gì đi hữu chứ. Cha bên ba lần kia sẽ ta cho hiểu. Qua bên đây. Mem kang matam se kesi di saba hawa bu kesi se pu am lom ne ba kesi se di pu tan am sang am ndal ne ba hoji kan de hai rai sini Ulai sen belang apa tak? cái tay tới se ngon da sum lak ba to ji te aduna sum thu ba nong ma ki no dana sum lai nong hon na bai ta re ko se nong dang su len han ba kang bon de phayan di lem ba wi ma su sing ni kong ba matam da kitang helali no mi dang da mobile kita sang ngejeng bajan apa senda lagi jeng betul na pungan di pan makan bosing jeng dajan na cak tu takam aga natra Ay ba, o pita da. yung ote pungan di katani tanong betul pung mga tadi na pung terima kain pa tani da yang oce di Orang sayang. sai stekar si sukoro boro ai tole sound Uti cái dài, uti cái dài. ni mi na kasi Tem dora. ibema na kola mani ga wok tri ga haram dai no sita Kalau mình ra rồi nè. Ai cái thà bát nè. Cái lên mình ra được. cái ada ni thi na ku jaw da no do sai ne na ku jaw da na man re ba संसार से नतगिनी जानबी नत्ते कनागी ऐसी सुनंगिनी यार बो थमोय पे थरक तरो Cái đó là थमोय पे थरक तरो cái tệ cần. thi về पे थरक बा थमोय पे थरक Sao mà xin vào đấy? तो mang sau की Wow, mana iya. cara di baca kata nya sih mana ile mana pu mangai mangan le Sao xin vào được quá đấy bạn. Ý mà thế nào thế, ôi này bây giờ phần lập cái đấy gì. Ngasih kita bakukan sih ga. Hai kan ada. kom da salaga kolam ni sumal lore kolam ni su jolure pundana kotana mama tawdana jolure madalore ga Soi biar mu soi dah ya. soi ai nan lupa ahum da lupa chama na le re ko kai na budi chaute ado soi da re mana sum ma pu mo ne thanta ali kan thala ne na mari soi freeze da tame du
ꯆꯥ ꯇꯝꯇꯝꯅ ꯆꯥꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤ ꯃꯥꯅ ꯍꯣꯠꯅ ꯇꯧꯏꯗ ꯎꯕꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯐꯥꯎꯗ ꯈꯥꯡꯒꯠ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯐꯥꯎꯗ ꯈꯥꯡꯒꯠꯂꯒ ꯀꯣ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕꯅꯦ ꯇꯧꯋꯦꯕꯀꯣ ꯅꯪꯉꯔꯣꯏ ꯍꯥꯏꯗꯅꯀꯣ ꯑꯩꯁꯦ ꯍꯥꯏꯁꯤꯅꯤ ꯍꯥꯏꯒꯠꯂꯛꯑꯦ ꯃꯤꯅ ꯂꯤꯔꯒ ꯃꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯁꯦ ꯑꯩꯅꯅꯦ ꯃꯤꯔꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯗꯨꯒꯤꯅꯤꯅꯦ ꯏꯕꯦꯝꯃ ꯊꯕꯛ ꯁꯨꯕꯒꯤ ꯅꯪꯅꯕ ꯍꯣꯠꯅꯕꯒꯤ ꯒꯨꯗ ꯅꯪ ꯑꯩꯅ ꯅꯪꯅꯕ ꯍꯣꯠꯅꯗꯅ ꯇꯨꯝꯅ ꯍꯤꯡꯅ ꯆꯥꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯕ ꯅꯨꯡꯁꯤꯅꯤ ꯇꯨꯝꯃꯤꯅ ꯊꯣꯡꯒꯅꯤ ꯅꯨꯡꯁꯤꯅ ꯊꯣꯡꯒꯅꯤ ꯅꯨꯡꯁꯤꯅ ꯀꯥꯎꯒꯅꯤ ꯅꯨꯡꯁꯤꯅ ꯐꯨꯒꯅꯤ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩ ꯁꯨꯗꯕꯤꯗ ꯄꯨꯡꯕ ꯌꯦꯡꯉꯒ ꯂꯩꯒꯦ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯌꯦꯡꯒꯦ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯉꯝꯃꯔꯣꯏ ꯀꯔꯤꯒꯤ ꯑꯩ ꯊꯃꯣꯏ ꯁꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯃꯇꯤꯟ ꯊꯤꯗ꯭ꯔꯥ ꯃꯃꯤꯠ ꯊꯤꯕꯅꯤ ꯃꯤꯅ ꯅꯤꯄꯥꯏ ꯕꯖꯥꯔꯗ ꯊꯣꯡꯒꯥꯟ ꯊꯣꯛꯈ꯭ꯔꯒ ꯍꯥ ꯃꯃꯤꯠꯁꯦ ꯀꯌꯥ ꯄꯥꯜꯂꯤꯅꯣ ꯈꯪꯄꯣꯟꯇꯦ ꯃꯤꯠꯄꯨ ꯀꯌꯥ ꯄꯥꯏ ꯃꯤꯠ ꯑꯅꯤ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯇꯣꯡꯉꯦ ꯃꯥꯒꯤ ꯃꯁꯛ ꯅꯨꯄꯥꯅ ꯆꯠꯂꯦ ꯃꯥꯒꯤ ꯃꯁꯛ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯎꯔꯦ ꯃꯥꯒꯤ ꯃꯁꯛ ꯅꯣꯏꯇꯅꯤ ꯐꯖꯕꯤ ꯎꯕꯗ ꯑꯁ ꯋꯥꯎ ꯐꯖꯩꯌꯦ ꯐꯖꯕ ꯐꯖꯕꯤꯕꯨ ꯎꯕꯗ ꯄꯥꯝꯗꯕ ꯈꯣꯏꯗꯥꯗꯕ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯗꯤ ꯃꯄꯨ ꯂꯩꯔꯦ ꯍꯥꯏꯔꯅꯦ ꯀꯅꯥꯁꯨ ꯈꯣꯏꯗꯥꯖꯗ꯭ꯔꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗꯗꯤ ꯑꯗꯨ ꯋꯥꯈꯜ ꯀꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯅꯆꯤꯟ ꯊꯤꯒꯅꯨ ꯃꯆꯤꯟ ꯌꯥꯝ ꯊꯤ ꯑꯩ ꯀꯔꯤꯝꯇ ꯉꯥꯡꯉꯔꯣꯏ ꯑꯩ ꯆꯨꯝꯅ ꯐꯝ ꯂꯩꯔꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪ ꯒꯥꯔꯤ ꯃꯊꯟꯗ ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯅꯪꯅ ꯖꯥꯗꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯆꯠꯀꯦ ꯆꯥꯎꯒꯦ ꯍꯥꯏꯅ ꯅꯪ ꯖꯥꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯁꯨ ꯄꯨꯕ ꯍꯧꯔꯤꯕ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯤꯕ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯤꯕ ꯅꯍꯥꯟ ꯂꯩꯈꯣꯝ ꯅꯠꯇ꯭ꯔꯒ ꯒꯥꯔꯤꯗ ꯄꯨꯗꯕꯗ ꯆꯠꯇ ꯚꯤꯗꯤꯑꯣ ꯆꯠꯄ ꯌꯦꯡꯉꯨ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯂꯩꯈꯣꯝ ꯃꯔꯛꯇ ꯄꯨꯕꯤꯔꯤꯕ ꯅꯪꯅ ꯃꯔꯝ ꯃꯣꯏꯅꯦ ꯄꯨꯕꯤꯒꯗꯕꯅꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯉꯁꯤꯁꯨ ꯕꯖꯥꯔꯅꯤ ꯆꯠꯇꯣꯏꯅꯤ ꯆꯠꯂꯣꯏ ꯆꯠꯀꯅꯤ ꯅꯪꯒꯤ ꯉꯁꯤꯁꯨ ꯅꯇꯨꯗꯣ ꯏꯟꯅꯔꯣꯏ ꯍꯧꯒꯠꯅ ꯆꯠꯁꯤ ꯆꯠꯂꯣꯏ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯁꯤ ꯃꯌꯥꯝ ꯅꯤꯄꯥꯝꯗ ꯊꯥꯖꯔꯨꯅꯤ ꯈꯪꯉꯕ ꯑꯩꯗꯣ ꯈꯣꯏꯗꯥꯗ ꯊꯥꯖꯗꯦ ꯉꯁꯤꯒꯤ ꯈꯦꯆ꯭ꯔꯤ ꯎꯇꯤ ꯑꯉꯧꯕ ꯑꯃꯦꯠꯄꯤ ꯀꯣꯜꯂꯃꯅꯤ ꯎꯍꯥꯎ ꯑꯃ ꯀꯣꯝꯕꯤꯅꯦꯁꯟꯁꯨ ꯂꯣꯏ ꯆꯥꯟꯅꯈ꯭ꯔꯦꯉꯁꯤꯀꯣ ꯑꯃꯒꯁꯨ ꯂꯣꯏꯅ ꯍꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗꯥꯒꯤꯗꯤ ꯁꯤ ꯅꯥ ꯂꯩꯖꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯋꯥꯔꯤꯗꯤꯀꯣ ꯂꯣꯏꯁꯟꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯗꯤ ꯃꯥ ꯂꯦꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯁꯤꯗ ꯑꯇꯦꯛꯄ ꯅꯠꯇꯦ ꯃꯄꯨꯝ ꯅꯪꯒꯤꯗꯤ ꯅꯈꯣꯍꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩ ꯈꯦꯆ꯭ꯔꯤ ꯈꯔ ꯂꯦꯝꯃꯦ ꯑꯗꯨꯒ ꯑꯃꯦꯠꯄꯤꯁꯤꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡ ꯐꯥꯎ ꯌꯥꯎꯅ ꯃꯦꯠꯁꯜꯂꯕꯅꯤ ꯑꯃꯨꯛꯇ ꯅꯨꯡꯗꯥꯡꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇ ꯑꯩ ꯉꯥꯔꯤ ꯂꯧꯔꯒ ꯃꯦꯠꯄꯗꯣ ꯇꯜꯂꯦꯕ ꯑꯗꯨ ꯏꯆꯦ ꯁꯨꯝ ꯐ꯭रिꯖꯇ ꯊꯝꯃꯅꯤ ꯅꯤꯅꯤ ꯁꯨꯝ ꯆꯥꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯎꯇꯤꯁꯨ ꯈꯔ ꯂꯦꯝꯃꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯈꯛ ꯂꯦꯝꯃꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯆꯥꯁꯟꯕ ꯏꯌꯥ ꯌꯥꯗꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯌꯥꯝ ꯂꯦꯝꯃꯜꯂꯤ ꯅꯠꯇꯦ ꯁꯤꯁꯦ ꯊꯑꯣꯏꯅ ꯇꯤꯡꯈꯠꯅ ꯊꯣꯡꯖꯤꯜꯂꯤ ꯅꯨꯡꯗꯥꯡꯗ ꯌꯥꯎ ꯗꯥ ꯅꯪ ꯀꯥꯔꯟ ꯊꯝꯃꯨ ꯑꯗꯣ ꯀꯥꯔꯟꯒꯤ ꯃꯤꯅ ꯑꯗꯨꯝ ꯀꯥꯔꯟꯗ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯅꯪꯅꯕ ꯍꯣꯠꯅꯔꯒ ꯑꯃꯨꯛ ꯆꯥꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯝꯃꯛꯀꯅꯤ ꯈꯪꯉꯦ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯑꯃ ꯑꯗꯨꯝ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ